ꯌꯦꯡꯕꯤꯔ ꯃꯌꯥꯝꯕꯨ ꯑꯍꯥꯡꯕ ꯃꯇꯝꯗ ꯁꯨꯕꯥꯡꯅ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯃ ꯄꯨꯖꯔꯛꯑꯦ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯑꯃ ꯑꯇꯥꯎ ꯑꯃ ꯀꯣꯟꯅ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯋꯥꯏꯁꯦ ꯁꯤꯡꯖꯨꯁꯤꯗ ꯇꯣꯠꯁꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯍꯧꯔꯦ ꯌꯥꯝ ꯁꯤ ꯇꯧꯊꯔꯛꯑꯒꯦ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯛꯄꯅꯦ ꯑꯩ ꯉꯔꯥꯡ ꯑꯦꯛꯖꯥꯝ ꯊꯥ ꯆꯠꯂꯨꯏꯕ ꯑꯦꯛꯖꯥꯝ ꯊꯥ ꯆꯠꯄꯗꯨꯗ ꯅꯣꯡ ꯇꯥꯁꯜꯂꯛꯇꯅ ꯊꯦꯡꯉꯕ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕꯗꯨꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯛꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯣꯏ ꯁꯦꯝꯕꯤꯔꯤꯅꯦ ꯍꯧꯔꯁꯤ ꯑꯗꯨꯝ ꯐꯖꯅ ꯀꯥꯡꯁꯣꯏꯁꯤꯗ ꯍꯥꯞꯄ ꯉꯥꯁꯤꯕꯨ ꯃꯔꯨ ꯃꯜꯂ ꯍꯥꯞꯄꯤꯌꯨ ꯃꯥꯅ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯣꯛ ꯀꯩꯀꯩ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯑꯗꯒꯤ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯀꯩꯀꯩ ꯂꯣꯏꯀꯥꯟꯗ ꯇꯧꯕꯤꯅꯦꯕ ꯑꯗꯨꯝ ꯑꯩꯗꯨ ꯅꯪꯅꯕ ꯀꯨꯏꯆꯦꯟ ꯑꯩꯈꯣꯏꯕꯥ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯗꯅ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯃꯥꯟꯅꯗꯦꯕ ꯑꯩꯈꯣꯏꯕꯥꯗꯤ ꯀꯥꯡꯁꯣꯏ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯣꯡꯉꯒ ꯍꯥꯎꯋꯦ ꯌꯥꯡꯒꯤ ꯃꯨꯏꯁꯤꯅ ꯑꯃꯨꯛꯇꯪ ꯍꯥꯞꯄꯒꯦ 오, 진짜. 왜? 인형 잡아봐.
아니 아무 때도 되는데요 집박나 그 잡음기 마망되는 자이죠 또 아이는 좀 일래 ngài về cái nồi như vậy sao nghe
ꯁꯤꯡꯖꯨꯗꯣ ꯂꯣꯏ ꯌꯥꯝꯕꯅꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯥꯔ ꯁꯨꯝ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ